Manipur Nungshibana Mangda Thamlaga Nungshi Chanana Punna Hingminnaba HAIBA LAMDAM ASIGI TOP-TOPPA MASHAK NGAKNABA EIKHOI Punna Hotnaba Matam Oire HAINA TARAGI CHEISHU advisor ARIBAM SHYAM SHARMA PADMASHREE PHONGORAKLI Wafamasi Kuki Khulai Paiba Sengna Nupi Angang Tamthina Hatpagi Mayokta Kaisampat Lengmajam Leikaida Pangthokpa Silent Sit-in Protesta Mahakna Phongdokhibani Taragi CHEISHU, Imphal Naga People's Forum and Core Committee on Relief and Rehabilitation Manipur, CFJM, Mutta Janimsta, SIJA AHS, TNA Janims, AANTS Janims, IPA, UPAM, MCDA, SOLS, NUPI Amadi, Amuna Punna Sinduna Pangthokiba Silent Sit-in Protest Aduda Aribam Shyam Sermon Hai, Manipur si masagi fazaraba na chatnabi amadi fizet chakcha leizaba lamdam amani malemgi maming leiba masan sagol kangjay Manipurdagi haudokhibani Manipurgi oiba top-toppa masana jagoi amadi isaina lamdamasi malemda sak taklibani chahi kayagi mamangdagi lamdamasida tongan ba furup kaya punna nungsi chanana leminaduna lakli Malemgi atopa mafam amada uba fangdaba top-toppa masak ama aikoigi imalibak asida uba fanglibane. Chahi taret khuntakpa matamda lamdamasigi miyam kham thengna awaba mayoknadna lakrabane. Leminariba aikoi masalgi marakta khatna chainaba thokpa haibase mahusani. Mi ani khatnarabadi mi amana marakta leiraga khamba haibase khunaigi chatnabine. Aduba hojik Manipurda thokliba irang asidadi Khatnariba furup aniya se khamjinbagi mahuta khamgadoriba aduna makhatana khatna handuna leirabadi irang ase loshinba ngamloi maramaduna hojik oiriba Manipurgi tangdu leitadaba fibam ase lakshinaba Manipur Nungshibagi wakhalona Mangda Thamlaga EIKHOI Punna hotnaminaba mathau tai hainasu SHYAM Sarmana makhatana phongdokhe Manipur Nungshibana Mangda Aku objective warga aku makanya ideas na punna aku Thamlaga dalkale anu mayok na basi enimi kuning makakul may puta anu Manipur ulap lang puta may puta ni HAIBA mulai kani di ARIBA nanti handok pa yati aku ni punna basi waktu karena dia Manipur asina ini Manipur aku tutup pada Manipur China Mangda Thamlaga Chanana Punna lemak aku tu kini awak tadi aku sudah lamdam yang berpuluh tahun awak tadi HAINA biar HAINA tanah Nungshi Chanana aku di TOP-TOPPA lagi masih nak ada kan belum masih Nungshi kan belum masih saya Silent sit-in protest aduda sarugyakiba Taragi CHEISHU co-chairman retired IS RK Nimain Hai irang asida kuki khulai paiba sengna jiribamgi jakurador karongdike angang ahum amasung nupi ahum punna micham taruk faraba matung tamthina hatkibagi thawung ado yaningdaba phongdoktuna wakat mifam ase chathabane Nongmai paiba masal khut thoknabasu nattabada nupi angang amadi lawsuduna leiba michamda nongmai kapshinduna attack chathabagi thabak ase khudakta lepkadabane matung tarakpada asigumba leibak macha tadaba thawung ase chathabiganu Thaudok aduda chenaba sing lengakna faduna matik chaba chairak pigadabane amaromda MLA Paulenlal Haukipna kuki khulai paiba singna jiribamgi angang ahum amasung nupi ahum punna micham taru mihathina hatkiba adu laman khumbani HAINA phongdokhiba adu yamna laibak thibane mahaki wang adudi micham hatpa sogatpane amade makhatana irang ase samthanaba sinba thawongne haina lawi Mahaki mathakta BJP amasung Manipur Legislative Assembly ge Ethics and Privilege Committee na action lokatwang thoi haina RK Nimaina makhataki Adak jirigi jakradhor gi incident gi matangda nupi angang pharaga hatpa masi tawiganu sigumasi highly unethical ni haidana apena thana je penda badu phondok jabani apena sarkar da update logari si Madagi perpetrator singdo matik sabadan di BBO haraga aibagi yamna silent oiba
protest sama tawjabani Manipur da hojik leiriba sidai sida ngoi paiba masai kamna bani aduga raja lawmi singda karida kapsalaiba khojalaiba mioi bagi punsida apan bipiri bisi tawiganu haibagi apil da maina phamjaba dharna ni aduga mara laiba singdo yam thuna phabiraga lo yoiba matungina ahak bajar sera ku bibiyo ana adugi phamjaba bagi sirin protest